चैनल असुबु यंगबिरिबा ख्वाई पुनुंग तराम नोक्सरी ngasi maru oy pausing miyam na tahanjari India da drug gram ama phawa pusilakpa yaroi haina Union Minister Amata na phongdokre drug karbar tawriba sing asi narco terrorist singa anakpa mari leinai drug lalon badagi phanglakpa senpam sing asina leibak asiga security de sound akiba pire maram aduna agency sina drug si naba sing khaktana tana masigi network sing asi maru phangna muthat pasangi India da drug gram ama phawa pusilakpa yaroi India gi ngamkhei gi saruk sing drug trafficking gi mafam ama oina sina loi haina Union Home Minister Amata na phongdokre narang Union Home Minister Amata na pung kunmari subna leibak asigi citizen singa drug lalonba singi maramda e pau piraknaba amadi drug ka mari lenaba issue sing haibadi drug lana sinaba di addiction amasung rehabilitation ga mari lenana consult tawnab gidamak manas ki helpline number ama mapan ahum amasung email id haina kauba toll free helpline number ama launch tawgi thoramda wafam asi phongdokhibani Union Home Minister na makha tana hai leibak asi drug ka mari lenaba thabak thoram sing mapung phana thingba ngamnab gidamak narco coordination center gi apex level gi tarek lak suba meeting pangthokre mahak masana share lauduna pangthokibam aduna leibak asi drug na pirakliba saitheng kaya asigi matangda yamna kupna khanaki drug lalon itik tawriba sing asi narco terrorist singa anakpa mari leinai drug karbar dagi phanglakpa yamla senpham sing asina leibak asigi security da sound akiba kaya pire drug karbar tawriba sing leibak asi economy transaction gi channel da mapangan sonthaliba asi karhanna honaba sangi loina gang khutpu sing asi narco terrorist singa mari leina badanatana aini yadaba mongda hawala haibadi hural lana da aini yadaba mongda sen thadok thajin tawba geng khutpu kaya lingduna lenga asida lakadaba tax kaya ama manghali masina maram oirga drug jinaba mioi sing phaba khak natana drug network sing asi maru phangna muthatpa mathau tai in country sing dagi drug kit case ta senaba mioi sing jail thampham leite haina hatpa phawbu yawrak labani adu madu humanitarian approach amanate haina lawi mamangai digi hauna samudra gi lambel asi drug puthok pusin gi lambi ama oina sinaduna lakli drug consignment kaya sadok thajin tawriba network asi maru phangna muthat pasangi maram aduna agency khudimangna asigumba organized crime ching asi thinanabagi damakta drug mari leinaba akanba law ama oiriba prevention of illicit trafficking narcotic and drug psychotropic substances act asi sinaba sangi leibak asida drug sing kangphal gi lambi ising gi lambi natraga nongtak ki lambi da pusilakna honariba khudingmak asi ningthina track tawbaga loina drug sing adugi lomthungpham oigedri pham adu kadai duno haiba thidok pusangi haina phongdokladuna leibak asida drug thingmaga mari lenana pharaban narcotics ki polam sing hanbagi oina test tawnabagi damak sel isang sangdana kitching central amusung state agency sing da piragani masina agency sing irai laina case register tawba yaragani lakadoriba sahi lising ani nifu tret ki manungda leibak asidagi drug maru phangna muthatnaba prime minister Narendra Modi na thamliba pandam adumuk yobung ngamnanaba thabok paikhalli amadi miyamna mapung phana support tawa mathau tai haina Union Minister Amata na phongdokibani Ilena sakhangdaba singna mioi amon nongwena kapla ngarang numidang pung mapallom taba matamda Thobal district ki Lilong police station gi manung sanna leiba Lilong nganglo lambi da sakhangdaba singna mioi ama makhon animakta nongwena kaplam le mioi adu Imphal East district ki Porompat police station gi manung sanba hatta kolapati ward number 3 tagini mahaki maming MD Abdul Salam chahi 63 apokpa MD Ito kawi mioi adu hojik Lilong gi Nur hospital da laikanari hairi sakhang daba singna mangonda maral sirada nongmen kawla khiba adu mahak masana su yai haina media gi khutang da phongdokre aina ni sayo lubaini mamang da su party na ibu ara khrabani adu waina lam helaga maka halaga tawrobagi nasib Lilong lo mga da ay khong ani nongmen kapambani adu ay party da aina kai thu kan to leite party na warak pilise isana yana lojai makha ta ba party ki wa ai kai na su saloi amdom ay party ki wa ilaga chatkani party na warak pilise party na ai bo matung amana tawdna ai khong ani magta nongmi kapamise ai makha ta ba kai gumba ina sidagi ahum lak suba tawrok taragadi party na ibu hat kane habito yai sana yadana ai iran lawjage
ꯑꯗꯣ ꯄꯩꯁꯥ ꯄꯥꯔꯇꯤꯅ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯃꯁꯤ ꯍꯥꯏꯔꯒ ꯅꯝꯊꯥꯛꯀꯤ ILP कार्ड साब मियोई तरा फगटख्रे कार्ड 3,500 इशू तौरमले हाइना चीफ मिनिस्टर एन बिरेन फोंदोक्रे स्टेट असिदा इरांग मायोकनरिंगी मरक असिदा नमथाकी ILP कार्ड सारग इशू तौबा गेंग खुटपु अमा लैरमले जेनेरेब गेंग खुटपु अदुगी मियोई मापन फगट पंगमगलोनना अहानबगी ओइना preliminary report ta geng khutpu asina namta ki ILP card 3,500 issue tokthoklamle card asibu pairi basingna manak nakpa police station singda surrender tawdrabadi monetary gi oiba fine khaktana tana jail da phawbu thanguni haina chief minister N Biren ngarang mahaki official secretary pangthokpa paw infam amada phangdokre SP ani Manipur lenga ki home department ki in charge beto yauna pangthoki ba paw infam adda chief minister na makata na hai state asida hojik mayong nariba issue asi mitop changsilakpa amasung drug mafia sing thingnana ba honaba asini illegal immigrant sing asi nongpok thangba saruk haibadi Myanmar aduga kha thangba saruk tagi haibadi Mizoram dagi changsilakpani lamdam asida mitop changsilakpa thingna ba ILP chanhan gadabani haibagi ew asi lising muchawapan marphu dagi hawrakrabani ew asida misi mina amsung asok apan kaya nangkrabani sanglaba sahi nifu yankhai hena ILP chanhan gadabani haina changkhilekhiba ew adu Prime Minister Narendra Modi amasung Union Home Minister Amit Shah gi lising makhada parliament pass tawduna chanhan khibani state asida leiriba elomi singi masing yamjadaba elomi sing mutchigadra haibagi akiba leiba amasung historical background kaya leiba maramna center na ILP asi pirakhibani adubu ekoida sincerity amasung nationalism gi wakulun asi wat pranam thaki ILP sadun issue फाव पतरमलिबनी ngarang na handasu Myanmar dagi ain kana changkhilakkiba mitop kaya more dagi phagatki masi porous border ya leibanam orambasu yai adubu mapandagi changkhilakpa mitop sing aduna su mari leinaba authority da report tawdaba aduga mari leinaba authority sing na su tawdabadagi issue sing asi thololibani hena kan ngalorgana extremist oi hairkani haina mangna phongdoki namthaki ILP card sarga nan local singda issue tawduna asoba senda lambi chatharamaga mari lenana pharaba mioi tara adu kota putholaba matung nimit nipan gi police custody remand lokthakre police remand lokthakraba pharaba mara laiba mioi sing adudi namdulong dagi kasungai dangmai sahi kuthangwa apokpa chunjailung dangmai khul asimak dagi golmai labingsan sahi kunchatruk apokpa laikhidraba ji sanayaima बिहार की मुजाफर डिस्ट्रिक्ट की गोरी गावा विलेज तगी सोनू कुमार सही कुनमंगा अपोकपा ओ संजोय बिहार की भगतीपुर ईस्ट संप्रानी डिस्ट्रिक्ट तगी सोतू कुमार सही कुनमगमरी अपोकपा नागिन साहा मोइरांगखोम सगवाइजम लेकाय तगी सगवाइजम सूरचंद्र सही कुंतरेट अपोकपा सुभाष चंद्र उरिपो खुमन थेम लेकाय तगी मोइरांग थेम प्रियो सही कुंत्रा अपोकपा लेखिद्रबा निमाइसान काइराव बित्राम लंगदुम अवांग लेकाय तगी आरिस असेम सही कुलुमदोय अपोकपा असेम अचौबा बिहार की गोड़ा पुआरी सुपुवाल दगी हौजिंग मंत्री पुखरीदा लैबा प्रवीण कुमार गुप्ता सही कुनमापन अपोकपा विजय कुमार गुप्ता यूपी की सोरकिन बालिया डिस्ट्रिक्ट की हौजिंग थंगाल बाजार लैबा कामलेश कुमार वर्मा सही 95 अपोकपा लैखिद्रबा श्यामजीत वर्मा अमसुंग सयांग कुराव मखोंग दगी श्वेतन प्रिया सही 39 मपुरोइबा अहोंग संगबम फ्रांसिस कवी हारी मणिपुर याम नुइको हुजिक सु यम अखोय ILP जनरेना हराव ILP दो हुजिक स्वाइदा सारा लेरमदना जिफारी कना सिल सु सारबा लोइना सार सारगा ILP से पिथोक कना बा अखोय जे सेक्शन लौदर देबा सेक्शन लौदर दे अखोय जे भात तारोय गइने अदो खितम सेक्शन लुबैनि बिरेन चाइरि मैम सेक्शन लु नोरगा इजु थादोगा दिनोय सही दराय मतुंग थिबुसु फंगरे